Manipur ki thadaru helaba irang asi mapung fana loisinaba Prime Minister yauna all political party ki mifam ama thu badasanaba wakhal manaba political party taragi maike diki memorandum ama Manipur ki governor Anusuya uike da pisinkrei memorandum adu MPCC ki president K Megachandra CLP leader O Ibobi AICC ki CWC ki member Gai Khangam JDU Manipur ki spokesperson Dr Nimaichan Luwang yauna political party singi mihut tara marina punna khutyak piduna Imphal ki Rajbhavan governor Anusuya ga Duna Pisin Kibani. Hiramasiga Mari Lena Congress Baban the Wakal Manaba political party Tarasigi Kangbuga, Paumi Singa Unavada CLP leader O Ibobina, Manipurda May Home Degi Thora Kiba Irangasi Tha Taret Fazila Kadaura Bafauba, Lengaki Maike Degi, Solution Purak Naba Mapung Favatava Paikatpa Ude, Irang Tokliba Nakal Aniga Puna Famina Duna, Peace Purak Naba Lambi Yatpasu Ude, Maramasana Sedasada Peace Amasung Solution Purak Naba Levasi, Prime Minister Yauna, Manipurda all political party ki Mifam Ama Pangthoktuna khana nainanaba governor na maru oiba thodang loduna prime minister da invite tobinaba natraga state lengakta advice tobinaba memorandum pisankibani loinana prime minister Narendra Modi na Manipur da laktuna all political party mifam asida saruk yaba khudong charoi hairabasu all political party mifam asi Delhi da prime minister office da pangthok na basen biu hainasu governor da taksilam ki haikri all political party meeting si kaubirga masi solution ama without further delay masi solution ama puthokna ba honorable governor na madu state government si advice to bigara or honorable governor na direct salaga prime minister unaraga hujik Manipur ki present crisis se hujik thatru hele tare changjel e si bhauda karino haibisi karigumba amta khangdana laibisi Manipur praja sing se haiba ngamdaba wani wabe yaba ware khang thengna ware haiba tare masi khoi social worker amoina yes opposition na lejerga su masi akhoi gi su tawam thokbai thauni na khallaga akhoi amunna khanar matungda governor da memorandum se akhoi piba chachabani Amaromda veteran politician Ozoida Masakhangdaba Mioi Amana social media da Kihan Khanghalakpagi Thawongbu JDU Manipur ki spokesperson Dr Nimaichan Luwangna political party taragi mahut senduna akan mamongda yaningdaba fongdarakli Paumi singa unabanduda Dr Nimaichan magha taraduna Manipur da hauzik thokliba issue asi yauna thengkhang kayada thokiba issue kayada waroishin purakna bachaba thodang loduna lakiba masak nariba politician Ozoida natana Manipur ki issue asi solution purakna bkhona the Thaudang Loriba, Mui Singi Yumda, Bom Tamjanba, no Mai Capson Bagi Tawong Sing Amukhanna, Tobiga Nuhaina, Marilena Sing da Tamlakli, Loinana ITLF na Center Lengaki Ayaba Yaw Yawdaba, Masagi Balengak Semlagani Haina, Fongdorakliba Sigimatang da Paumi Sinahangba Wahangi Pauhumda, Dr Nimaichan Luwangna, Kuki Sing na demand Riba separate administration asi Fanglaroy Haiba, Kanglakpadagi, Ningba Kaiduna, Fongdorakpo Oigani Haina Fongdoraki. Hanaki Tuiba Iho Iran crisis ga mari lena yamna khonjil thokna ngangakpa kholapase thingna bahona bagi thawone na koina lawi masi tawbigano madugumbagi thawong aduna akoina kiraga hangedaba nate ojoida ramana kihalaga ojoina hangedaba nate akoi punamak Manipur da leiriba political party gi member sing social activists sing CEO CSO sing maira paibi ki hajar ke ba punamak se Manipur se shanti porona bagi hona jabada achaubo thaudang lori bunga haktani